Hojik tawriba chief minister gi khulak siga matam dugi chief minister gi lak pasiga yam thi khena ge hojik ti gari tara amu sipai hum putra pura lai matam da pamolim na lak pasi ambassador car ama da mamang di ASI am phamme driver na thore ma maning phamaga moi ohum kang lai sini khe akhoi gi haidi public ka samnabagi nature se sigi nationalism sagat pasine ma kuda darkar lady se I am first a Manipuri second a Meitei aina aham ai Meitei ne aduga ai Manipuri ne haibana tawai first I am a Manipuri aduga ani subda ai Meitei ne haibase masigi nationalism je huje koi sagat pa darkar lai dharma khudima mane dharma khudima respect to ni haibagi value system si akoi gi school education da akoi inculcate to basi yamna darkar lai sen yaudana vote le pa yade haibagi culture se masima akoi thugai dragadi apho mi sudok tholo ya apho mi thola ha hai taragadi sen yaudana vote le pa yai mati pucharagadi vote ka ba yai haibagi message se akoi spread to ba darkar lai jai